Image Paodam miyeng tabiriba sungbu Yumnam Anuradha Devina ikonona kurumjari. Hauzai maroiba pauda Wangjing Community Hall amasung Sapam Community Hall da COVID-19 ge antigen test tauba asidagi hokre. Lilong Kendra ge sauka thorang paikana bagi MLA Y Antas Khan amadi district level officials inge oiba mipam pangthokre. Loinana lakadruba sahi kumanga da India da onba amma lakani hena Prime Minister Narendra Modi na haikre. Hauzai pau sanune pizari Thawal District ki Lilong amasung Wangjing Tentha Kendra anida pangthokiba by election aduda Kendra ani asida COVID-19 paksanna sagdolamba yai haiduna madudagi section thawrang lokhatpa oina ngasidagi Wangjing Tentha Kendra ge manuk channel laiba Wangjing Community Hall amasung Sapam Community Hall da Thawal District ke medical team anina COVID-19 ge antigen test toba hokre Wangjing Tentha Kendra ge oina ngasidagi test toba horiba mafam sing aduda Kendra asige MLA Paodam Brojen sulaktuna yang singkrai ngasige Wangjing Wangkhai ge community hall da Wangjing Lamding municipal area ge amasung Sapam community hall da Sapam Jingtham gram panchayat area ge oina pangthopa antigen test tobage kemba aduda miyamna tholaktuna test tobage chang yamna nengki mafam amada miyoi chamanga test Taunabage Pandamda ngasige ayuk pung 13 tabadage test toba hokiba aduda Wangjing municipal area ke oina angang yauna mioi humbudra homdoi test toke amade makoi loinamak negative oike hairi Sapam Singtham gram panchayat area ge oina mioi humbudra manga test tobada nipan positive oiba thengna ke hairi Test tofam singda yengsanba lakiba MLA Paodam Brojena haikibada handak by election tokiba Kendra singda Chief Minister gi miyang makada COVID-19 test taunabage khongthangka ama lokhalaktuna Kendra asigi oinasu ngasidagi hauriba asida miyamna thokpiraktuna malimgi oina mipainariba laina laisad asidage ngakthongmina haunabage khudongchaba adu lomin hause haike Wangjing Tentha Kendra ge oina tang kunitoida Tentha Primary Health Center da Tentha amasung Mairen Khund Gram Panchayat area ge amade Langathel Kaithen Macha Community Hall da Langatheng Gram Panchayat area ge test tawani Tangkulum doida Texam High School da Texam Gram Panchayat area ge amade Wangjing Hodamba Community Hall da Wangjing Gram Panchayat area ge test tawani Tangkunmari da Phunrei Madrasa amade Karimbikho Community Hall da test tawgani Tangkun manga da Lalit Madhov High School da Khongjom amasung Langthabal area ge amade Wangjing Community Hall da Wangjing SK Laikai amasung Wangjing Kabungkhok area ge test tawgani hai Miyam puno maksina aware oi biraba bhap ta biraka di masi lena se ko miyam thengnamina bada laina thengnaba ngamgani hai basi koina khangjabaduna ina ai gi maikai dagi su lamdam sigi miyam thadhan dona test thok piro isana khangbiro isa question khangbiro negative waram masu positive waram masu koi kana bu bana positive tare na thawai noi ta khanbirunu koi vitamin chabi raga pire ba dak thon thochin chabi raga koi fazana improvement adum tawbe ya dona bharat ta manipur da phagalap ke sang 90 above ta lera bane dona koi kibi dana masi test thok pi ba sai gi maikai dagi loina mona miya puno cooperation pibi raga test thok pi hayeng su tawgadori ba hangchu tawgadori thangna thana numin manga ne koi Wangjing Tentha Kendra tawgadori se miya puno ma thopi raga saru ya biu haibo COVID-19 pandemic marak sida Kaksing district asida hokiba pung kunmari da mapandagi halakpa mioi ama nauna COVID-19 positive oiba thengnaduna district asige COVID-19 positive confirm case chatruka sumna ani sukre ngasi mioi ahom disaster ke aduga district asida laina laichisina sen khiba migi masing marini aduga containment zone ina lauthokraba mapamna taranithoi leiri haina ngasi nungtin pung ani phawda lekhiba Kaksing district ke COVID-19 update report palle report asina makha taribade Kaksing da hangliba COVID care center da patient taranithoi laingduna leiri atei center singdana mioi nipu thamkrai
aduka kasing district asida hauze home quarantine tawduna leriba miyoi masingna lising amaga humbudra hundoi ne hairi Manipur government ke commissioner higher and technical education M Hare Krishna Manipur ge governor ge order makada thokiba cherol ge matungina state pumbada amade department of higher and technical education Manipur ge makada lediba government college singi teaching amade non teaching staff singna state amade central government matamatangi matungina piba covid appropriate behavior ngakna masa ge college singda masa ge mathau tawgadabne hairi Hairiba order as Department of Higher and Technical Education Manipur ke makada leriba college singe principal in charge singna strictly compliance pi gadabani kanagumbana masage duty ningthina indrabadi darkar leiba khongthang sing laukhatkani hai Lilong kendra ge award apa sing amadi chakwat thaurangi lamdang ase kendra asige MLA Y Antas Khan amadi district level official singe oiba Mifama mangasi DC office tawalge complex talaiba election counting hall na pangthokrai MLA Y Antas Khana chial lawraka pangthokiba mifama duda Thawan Zilla Parisad ke Adyaksha Hasina Begum DC Thawal ADM Thawal SP Thawal PWD Thawalgi EE PHAD Thawalgi EE JDO John 3 Thawal CMO Thawal MSPDCL Thawalgi DCM Kavende PD Thawalgi as DSO District Social Welfare Officer Thawal ICDS Thawalgi TPO District Agriculture Officer Thawal District Fishery Officers Thawal Horticulture and Soil Conservation Thawalgi DO Amadi DRDA Thawalgi ESU Sarvyaki Mipamaduda Kendra Asigi Awad Apa Singilamda Kupna Kanarabatungda Walibasing Athubada Menkatuna Chakwat Maikaida Puragnaba MLA Antas Khanna DLO Singda Pubuki. Thawalamasung Kaksing District Veterinary and Animal Husbandry Department ki Joint Director Dr. R.K. Khogendra Zike Lising Makada Thawal Amadi Kaksing District pre-vaccination blood sample collection amasung free FMD and HSBQ vaccination mapam tarani tuida ngase pangthokre pre-vaccination blood collection amasung post-vaccination blood collection program ase maru ida department na kabliba hidak ase effective oina traga oide haibadu khangdokna bagidamaktane Tauramase pangthokpada local NGO amadi club amasung PR singna mateng panglaktuna pangthokpani vaccination program ase English ngani kumanga fawda FMD amasung brucellosis haiba leina ase control taunaba amasung lisangani kuntrada leina ase India dage muthatba haiba panamda pangthokpani haiba control amasung eradication program ase mai pahanabgidamak sasan loidiba miyamna tengbang pibinabagidamata Joint Director Veterinary and Animal Husbandry ge Joint Director Dr. Khogendra Zet na phungdoragi Education Minister na hokiba saisan November ge tang taramapal lising ani kunda media ge wafongda Manipur gi School College amadi University da atubada Sanskrit loan tamanaba department sang hangtulagani haikiba simak isumang sitna misumang sitpani haina milana lausai haina ngasi nungthin milange office ta pawmi sanga unabada milange General Secretary Huirem loikhomba maitena phudokibani mana makhatar duna ngarang na halda Education Minister oirakpaka School College kaya tugai biroishi Manipur gi education sector maru aina Manipur loan chakot pinaba hona birakani haina lauzarubani adubu Education Minister gi rapid action asadi mamang thongda sanggadabada maning thongda sangba chakot lamchen chenbada swathapam dagi matung handuna chenbaga pangkhak oire haina lawgani Lisangani taruktage Manipur ge mahima singelamda mite mayek chanaduna hause ke MA tamba haugatariba maitei mayekta lairik tamlaklaba mahiroi lak mangarom lairiba sanglaba khongsat asida chayen ingai oiduna Manipur Official Language Act lisangama chamapan humbudra mapanda iriba Manipur written in Bengali script hairiba asitabu Manipuri written in maitei mayekta onthokpiyo hairakpasi Jehi taramari taramangamok Susan Cray haida supongdoki. Bengali the Lambadagi, Mite make the Olapa, Nipan Suba Sedula Chanba, Masi transition prayer ni, Masida
30% खतंग मसे अखोई हुजिक इम्प्रोवाइज तौरगा लेबनी हेना सिदा यामना होइगी थबक थौरांसिंग असे पल्लगा अमसुंग लेंगांगना अमसुंग यंजनबीदना लेरिबसी हाना थबक तो इनो अथोपियु सि हाना पाखतपियु नतदना अतोपलोन अमा संस्कृति अमा पुसलपा हाइबसे मिलागी माइकेदगी मसिदी याबसुंग ngमोय हाइना हाइजनी सिंगजमई केंद्रदा अहमलक हना इंडिपेंडेंट मिरप ओइख्रबा गुरुमयुम बीरचंदा मोलिकुल शर्मना ngasi ayupung tararom tabada maki machanupa thokpa ama nongmaina kaptana hatkhre thaudoga duda lekhidraba adu gurumayum suraj kumar sharma sahi kuntha traru apokpa gope chingamatha ngakraba lerektagine miada sida chaneriba molecule sharma maki ambulance gari meditative mant mant 05A 6135 tonglaga nanthokduna chengkhebadagi thiba khangdre lekhidraba suraj kumar gi yethangba pambomda panba maru ama thabakta phawdokhibada note ewu shida leiba ras medicity-da laikanaraba matunga se ayupung taramathuram tabada laikanaba ngamdana lekhidabne thawdowasege matangda lekhidraba suraj kumar ge marse sunala tana phawdokhibada molecule-na suraj kumar da hanaba attack toba homblak sure mamangda nongmaina kaptuna hanaba honarambadagi singjamai police da case ama lakhwapa lekhre matungda lisangani taramanga taratarukta anirak suba oina mahake ambulance gari na thomduna hanaba honaramba lekhre handake asina homlak suba oina ngasigi thawdo ase thokebane ngasigi numita molecule faraga ahakpa sairak pibiyu haiki thawdo kasi lamgi wahogdagi thokpo oigani thajanari suraj kumar gi yum saba hogolakpada molecule na lam adu aigi lamne aina leigadabane hairapa lekhi ngasi suraj ke phog thambage court sanaba yengsanbada sumang maktada molecule na mahake nongmaina kapkhebane leikhidaba suraj kumar postmortem bidama green smoke da thamkhre thawdogasagi matangda singjamai ngakraba lerakta miyangi mifam pangthoktuna JSC semkhre loinana pung nipuni pangi manungda mahakpu phadrabadi asiba haksang laukhiroi hairi ngasi nungthena athengbada molecule gi yum miyamna thugaiduna amangata thonkhre Kaksing District Police ke SP Victoria Yengkhomge meyang makada kaksinge tongan tongamba mapham ahumdage yungau amasung yungangsang phagakre hairi Additional SP Romendrona Luchingba Police ke kangbo amana kaksing irum mapal toll tax manaktage M Manglengjaw chahi yankaitaruk apokpa lekhidraba kuber kawa mioi amadage yungau liter chama phagatpangam ke Kaksing Tongandage M Azit apokpa M Yai makawa mioi amadagesu yungaw liter marputara phagatpangam ke all airport laiba 3090 AR Kaksing camp mamang laiba hotel paradise haidiba asige mapu ke SIS ibotombi kauba mioi amadagina Indian Mat Foreign Liquor yungang botan mari amasung yungaw liter ohum phagakre hairi Chief Minister ge Grant Manipur Mission ge Brand Ambassador Valentina Ilangbom ge Initiative Makada English ngane kontra pawba sathakadaba umang lai laibungda u thabage taruk suba takak oina ngase Impal West ge manung chana leiba phayenge ipa ibungo soradenge laibungda u thabage tharam pangthokre ibudau kaubru awang laibungge khulakpa ningthaujam toyai chakpage matenga loinana pangthokeba tharabaduda Valentina na Payenge kunza singna umang yokhat pangamlaga karige ngamloi aikhoina haiba wafam Manipur gi cheng amade tamdaleba miyangda thangkhe loinana Valentina thoramsege matungda Fayenga khullonana leiriba kuki singna khundaba ke Faisal village da susatke Morege ais Munnom village da leiba Adulam Rehabilitation Center ge Nauna Saba Building ama Autonomous District Council Chandinge member Geneva Haukipna Chief Guest Oiduna Sanka Bagaloinana Rehabilitation Center asina registration Fangbada Harawagi Tharumsu Ngasi Center asage campus ta pangthokre Ngasigi Tharamadуда Sumit Sud CO43 Assam Raffles J Khongsai Vice President BJP ST Borcha Manipur Pradesh Tangzang Ngamba Hauke President KKL More Block Hamindland Kongsai Proprietor Green Tea Indiana Maru Eva Myoshing Oike
Thauram aduda saruk yakhibasingna thauram amari leinaba wafom kya thamkhibaga loidana 43 Assam Rifle gi CO Sumit Sutna Center asida Assam Rifle gi maike dege toilet amade bathroom sing sanaba honaragani haina suphongdokhi Manipur laiba cultural body singi apun mami phama amang ase ayu pung 13 dagi nungtin gi pung ahum phawba palace compound laiba ibuyama sumanglela sangleda film forum Manipur Ambek Theatre Center Manipur amadi Manipur State Sumanglela Council na punna sindana pangthokre miphamadada cultural body singi bihot singna phongdokhibada lamdam asigi tongan tongamba section da laidiba miyosingna artist singbu thawai usitaba maungda Changdamna duna warol piba tawbigano haina appeal tawke ngasigi mifam aduda sarugya khiba civil society organization singi miyoi singna su artist singbo awang pathakta ngak senduna thambagi tangai phadaba lai haina phungdo pagaloidana artist singi khudong thiba thaudok singda su mateng pangani haina phungdoknakhi Top Singtha Mathak Laikai Amadi Ningthaunai Makha Laikai Anigi Oiriba NT&A ge Transformer Asi Matang Kuina Yakhidabadagi Housing Chief Minister ge Advisor Su Oiriba Andro Assembly Constituency ge Ex-Minister Thaunawjam Sangkumana Mateng Pangduna Samjing Khibadagi Hayengdagi Mausagumna Transformer Asina Koliba Consumer Singda Maingal Halagani Maikai Adungi Praja Singna ex-minister Thaunawjam Sangkumar advisor to Chief Minister bo Transformer Asibu Sembada Mateng Pangbirapagidaba Thagapa Phungdonaragli. Paugi Maraktana Atepa break Amata Pizari. COVID-19 miyoi amadagi amada yamna line sandokanba laina laichat amani laichat asibu sandoroktanaba amadi manghankhibada ekhoi isai sagi chawraba thodang lai Lengang na piriba SOP isai sagi imong manung pareng lekai da su ngakna chasi pareng da lekai da yariba makhai miyam punbagi thabak thabam sing tawbiganu COVID-19 laichat asidagi ngakthoknaba vaccine puthoktribani Seksinba haibasina COVID-19 laichat layong asidagi ngakthoknaba amasung manghankinabagi khwaidai phaba upaini Ningsingbiu khud sa toina sengna hamdokpiba mask sizinaba social distancing ngakpa miyam punbagi thabak sing tawbidabaga loinana Aikhoi khuding wakhal taminaduna COVID-19 laina laichat asibu manghankinaba hotnaminarasi Break matungna mayambu taramna oksari hauze makhataba pauda Manipur gi tongan tongamba mafam singda leiba municipal council singi ward development committee gi skill amade ani skill sinmi singi thatara manga tarataro ki khusumant pitokpiyo haina sinbi chingna mamangtha October thagi masa gi sinthal lepa yauna Zatharakiba Khongzangi Manung Chanba Oina ngasi Yaripo Municipal Council gi office Tingzinduna main gate ta phamduna Khongzang sanction ba hokre YMC gi 1 dagi 9 fawgi manung ta lediba scale amade ani scale senmi singna sarugya duna changsangkiba Khongzang aduda saruk yarambi senmi amana phongdorakpada All Manipur Ward Development Committee Skill and Ani Skill Labor Association na mamangtha October gi tang 13 da Manipur Press Club da press conference tawduna mari lainaba department amadi Manipur laikangna Ward Development Committee ge pitoktana leiriba thatara manga amadi council kharagina thatara truke khusumant asi October ge tang 13 fawgi madungda pitokpinaba haizakhrabasu ngasi power response amata laktabadigi ngasi dege hoduna council ge office matam kaktabida sol lonsinduna thabak lepage khongtang ase lawrpani haikhi Kaksing Municipal Council ge 1 degi 12 fawge electoral roll assembly constituency asage electoral roll dege tongan khaidoktuna semlaba electoral roll sing electoral registration officer SDO Kaksing ge office awada yenglaba yagani loinana electoral roll asida yahodaba hapsiningba amadi lokthoknabage akutpa maron sing chaliba thasage tang kunmanga fawgi manungda office asida pikhalaba yagani haina electoral registration officer SDO Kaksing M Kapazina Topa Cherolamana haidi Moria ICP bypass road structure and land committee amadi Indo Myanmar Asian Highway one affected committee anina puna kusamnaraga ngase Moria ICP bypass taba lambida compensation phangdriba singi oiba peace rally ama chatakre
More College Manake M Chanok Village Tage Hokiba Rally Aduda we want fair compensation as per ADB estimate. We condemn improper touch of women's body. We support bypass road, but fair compensation is a must. Respect women's right. We want food and a safe house. Haina Thaba Tongan Tonganba placardsing Sizinaki. Rally Adu More ICP mandate Taba Pawa Committee Ani Asige Miamna Puna Sarugyaduna Chatki Amadi Kongsat Asiga Mari Lenana Miamge Oiba Kolausing Su Lauduna Aikoi Sanate Aikoi Lenanabagi Yum PBU Yum Amadi Lamgi Ketipuran PBU Tegnapon Disiki Tawong Yaningde Karigi Aikoige Yum Sidok Piribano Haiba Kolaukea Amaso Punalominake Kongsat Loiraba Matung Miamge Mipam Amaso Pangtuktuna Tungan Tonganba Warekea Amasu Lauki Wabagai Laidaka Sobaga Kairaka Lonaba Burma Sugnu Road Ke Lambi Mataja Sahi Kun Lomge Mamangdagi Hauraklaba Mapungmare Paraklaba Upambi Ahom Ngasi Lowyebagi Charumai Thabada Mainatuna Sakre Haire Loinana Mai Thaba Aduda Wabagai Romda Puba Image TV Ge Optical Fiber Wire Ge Mapangkaraso Mainat Sakre Haire Low Yabiriba Lopu Singna Low Yabagi Saru Sing Mai Thadoktana Ningtisana Komsen Tasilaga Thambinaba Maike Adoki Biamna Lopu Singda Apel Tauragli Lakataraba Sahi Kunmangada India Asi Maru Eba Owanba Ama Lakane Haina Prime Minister Narendra Modi na Phongdokre Pandit Din Dayal Petroleum University PDPU ge Students Convocation ge Tharamda Wangang Mada Waphamasi Prime Minister Modi na Haikibane Mahana Makata na Phongdokibada Ngasigi India Asi Owanbagi Anoba Mayont Amada Sangsale Lebakasida Owanba Amapurakpada Mahakisu Daitale Mikoba Matang Kantau Aikoi Golden Pedata Madalady Badi Lisangani Kunitoida Indian Ninkaba Pankibagi Chahi Humbudra Manga Mapuk Parabani Lisangani Niputare Kidadi Nintamagi Chahi Chama Paragani Masi Haibagi Artadi Laklibase Kunmanga Ase Yamnama Maru Oi Masagi Daita Kangba Mishingna Punsida Maipa E Daita Adopulum Amani Kanbana Mai Tinabagi Maramamani Malingu Ena Achoba Crisis Ama Mayuk Narigada Graduate Oiba Haibasi Araibadinate Adum Onamak Asigumba Singnaba Asidagi Nahaki Tawangamba Aduna Jawa Hele Haiki Hauki Bapung Kunmarida India da COVID-19 positive case listing Niputaruk Chani Kuntrani Choi Lakiduna upon Mama Sink Lak Murputara does make Manga Henkre no Matada Sikibagi Masink Jamanga Hunpu Marine Sikibagi upon Baba Singna Laka Ama does make Ohumani Henkre Pakibagi Sangna Chada Murputara Hundo does make the ready Vaccine Maker Serum Institute of India ge CEO other Punawalana Haikibada Oxford COVID-19 vaccine adu Labakasida Matang Chahige February Thada Pangani Hidagasigi Maman dose Anigi Oina Lupali Sangama Oigani Malingi Oina COVID-19 agi Sikibagi Masing Laktarondo Henkre So Labana Crore Manga das Ming Manga Yokre World Health Organization WHO na Haikibada Europe na Laichan Asina Quaitagi So Labama Pamu Oiri India ge Oina Delhi na Nongmada positive Oibagi Masang Quaitagi Yamli Nongmada Mio Lisang Taruka Chatruk Sumna Nipan positive Oiki Kerala na Nongmada Mio Lisang Taruk Oiduna Anisubada Aduga Maharashtra na Lisang Manga Chatruk Nipu Oiduna Ahom Subada Lady Diwaligi Matungda Gujarat Maharashtra Haryana Amasung Manipur School Amung Hanna Hangdokani Taramba Adu Yetokre State Aduda High Level Tim Singh Thaduna Yang Singkre Delhi Amasung Hong Kong Kagi Maraktalaramba Air India ge Flight Sing December ge Tang Ahum Phawa Tinjakre Haire Hauzik Sanabagi Pauda Ngarangdagi Goa ge GMC Stadium Bambolim da Sanaba Haukraba Tari Suba Indian Super League ge Ngase Numidang Pung Tare Makai Tarakpada North East United FC ga Mumbai City FC ga Tila Maidan Stadium Vasco da Sanaba Haukre Ngarang Ahoba Numita Goa ga GMC Stadium Bambolim da Kerala Blasters ga ATK Mahambagan ga Sanakibada Kerala Blaster na ATK Mahanda Baganbo Amasino da Baitiba Pikre Hayang Nomaisang Numiki Numidang Pung Tare Makai Taba Batanda FC Goa ga Bangalore FC ga Sanaragani Hauzik Aroibada Maruiba Pau Amone Pizari
Wangzin Community Hall amasung Sapam Community Hall da COVID-19 ge antigen test tauba asidagi hokre. Lilong Kendra ge Sauka Tharang Paikana bagi MLA Y Antas Khan amadi district level officials inge oiba mifam pangthokre. Loinana Lakadurba sahi kumangada India da onba amma lakani hena Prime Minister Narendra Modi na haikre. Image Paodam asigidi matang asidaloijare ngeng tabiri besumbo amukan nakrumse.